ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ 15 ꯁꯨꯕ ꯇꯥꯡꯀꯛ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ, ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯄ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯂꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯧꯈꯤ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯇꯤ꯫ ꯔꯤꯁꯤ ꯕꯤꯀꯣꯝ 6th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯃꯈꯥ ꯇꯝꯊꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯟꯊꯃꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯔꯤꯁꯤꯒꯤ ꯏꯃꯨꯡꯗꯅꯤ ꯃꯃꯥ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯔꯥꯖꯦꯟ, ꯃꯈꯣꯏ ꯄꯨꯟꯅ ꯔꯤꯁꯤꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯥꯖꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯁꯇꯔꯁꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ KJ ꯁꯣꯃꯥꯌꯥ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯇꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗ ꯇꯝꯂꯕꯗꯤ ꯂꯩꯐꯝꯒꯤ ꯍꯥꯏꯔꯕꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ꯫ ꯅꯣꯏꯒꯤ ꯅꯦꯅꯦꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯗꯨꯗ ꯂꯩꯕꯅꯤꯅ꯫ ꯔꯤꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯝꯕꯥꯜ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯔꯥꯖꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ? ꯅꯍꯥꯟ ꯑꯩꯅ ꯏꯁꯦꯟ ꯅꯨꯄꯥꯗꯕꯨꯗꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯗꯨꯅ ꯐꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒꯁꯨ ꯀꯣꯂꯦꯖꯇꯣ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ꯫ ꯔꯥꯖꯦꯟ ꯔꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯃꯥꯃ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯌꯦ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯆꯦꯅꯦ ꯍꯥꯏꯔꯤꯕꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯅꯦ? ꯃꯤꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯣꯏꯗ꯭ꯔꯣ? ꯏꯆꯦ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯗꯣꯏꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯕꯨ ꯌꯥꯕꯤꯔꯒꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤ꯫ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯁꯨꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯩꯗꯅ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯕꯨ ꯌꯥꯅꯤ ꯍꯥꯏꯔꯕꯗꯤ ꯐꯔꯦꯗ꯫ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯅ ꯁꯤꯟꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯅ꯫ ꯊꯝꯕꯥꯜ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ, ꯆꯦ, ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯤ, ꯊꯕꯛ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤꯅ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐꯤꯁꯇꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯦ, ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯦꯗꯃꯤꯁꯟ ꯀꯩꯀꯩ ꯇꯧꯕꯒꯤ ꯄꯩꯁꯥꯕꯨ ꯀꯣꯟꯅꯒꯗ꯭ꯔꯣ ꯏꯆꯦ? ꯀꯣꯟꯅꯅꯤ꯫ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯐꯪꯕꯒꯤꯁꯨ ꯕꯦꯡꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯌꯦ, ꯃꯁꯤꯗ ꯁꯤꯖꯤꯟꯅꯒꯦꯅ꯫ ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯃꯥꯃꯒꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯃꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥ, ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯒ ꯏꯃꯥꯅ ꯁꯤꯗ ꯑꯩꯒꯤ ꯄꯩꯁꯥ ꯊꯥꯕꯒꯤ ꯑꯃꯨꯛ ꯋꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯍꯩꯃꯥ, ꯑꯉꯥꯎꯕ, ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯏꯃꯥꯅ ꯂꯩꯔꯤꯕꯁꯤ꯫ ꯅꯈꯣꯏ ꯃꯥꯃꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ꯫ ꯔꯤꯁꯤ ꯄꯤꯔꯥꯡ ꯈꯔ ꯏꯍꯧꯔꯛꯏ꯫ ꯔꯥꯖꯦꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯏ, ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯑꯣꯏꯅ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯗꯅꯦ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧ꯫ ꯆꯍꯤ 2ꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯅꯣ? ꯅꯃꯥ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯈꯥꯡꯂꯒ ꯂꯥꯛꯑꯒ ꯃꯍꯩ ꯆꯥꯔꯝꯗꯥꯏꯁꯤꯗ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯔꯤꯁꯤ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯔꯥꯖꯦꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥ, ꯑꯩ ꯃꯥꯃ ꯍꯣꯏꯒ ꯏꯃꯥꯒꯅ ꯅꯤꯡꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯍꯟꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯄꯤꯛꯂꯤ, ꯑꯗꯨꯅ ꯅꯪꯅ ꯃꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯅꯦ ꯃꯈꯣꯏꯁꯨ ꯁꯦꯝꯕꯤꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯣ꯫ ꯇꯝꯂꯝꯕ ꯃꯍꯩ ꯄꯨꯝꯕ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯄꯤꯔꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯕꯤꯅꯤꯅꯦ꯫ ꯊꯝꯕꯥꯜ ꯔꯤꯁꯤꯗ ꯌꯦꯡꯂꯒ, ꯅꯪ ꯃꯥꯃꯒꯤ ꯇꯧꯕꯤꯃꯟꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯥꯎꯖꯔꯨꯏ꯫ ꯃꯥꯃꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯌꯦ꯫ ꯁꯦꯀꯦꯟꯗꯒꯤ ꯃꯤꯅꯤꯠ, ꯃꯤꯅꯤꯠꯇꯒꯤ ꯄꯨꯡ, ꯄꯨꯡꯗꯒꯤ ꯅꯨꯃꯤꯠ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯤꯁꯤ ꯆꯠꯀꯗꯕ ꯉꯁꯤ ꯍꯌꯦꯡꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ
ꯊꯣꯏꯕꯤꯒ ꯑꯃꯨꯛꯇꯪ ꯎꯅꯔꯝꯒꯦ ꯈꯟꯅ ꯔꯤꯁꯤ ꯊꯣꯏꯕꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯥꯗ ꯂꯩꯃꯤꯟꯅꯗꯣꯏꯗꯨꯕꯣ? ꯅꯣꯏ ꯅꯦꯅꯦꯒꯤ ꯃꯧꯄꯥꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯅꯤ, ꯍꯥꯟꯅꯗꯤ ꯈꯪꯅꯗꯦꯗ, ꯐꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯌꯥꯝ ꯐꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤ ꯍꯦꯛ ꯃꯧꯄꯥ ꯅꯨꯄꯥꯅꯤ, ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ꯫ ꯑꯣ, ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯨꯂꯞꯅ ꯂꯩꯗꯣꯏꯔꯣ? ꯃꯥꯗꯤ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯤꯗ꯫ ꯑꯦ, ꯌꯥꯝ ꯅꯍꯥꯔꯣ ꯍꯥꯏꯁꯦ? ꯌꯥꯝꯅꯒ ꯅꯍꯥ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦꯗ, ꯄꯥꯈꯪ ꯁꯥꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯄꯥꯈꯪ ꯉꯥꯛꯇꯅꯤꯅ ꯀꯣꯏꯕꯒꯁꯦ ꯊꯤꯅ ꯆꯠꯇꯣꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯗꯨ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯕ? ꯔꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤ ꯉꯁꯤ ꯐꯝꯂꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯔꯤꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ꯫ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯒꯟꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯅꯦ? ꯑꯗꯣ ꯊꯣꯏꯕꯤ, ꯅꯪꯁꯨ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯀꯥꯏꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯌꯦꯡꯉꯝꯒꯅꯨꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯥꯏꯒꯦꯅꯦ, ꯕꯕꯥ ꯐꯥꯎꯗꯤ ꯌꯦꯡꯒꯦꯕ, ꯑꯇꯩ ꯅꯨꯄꯥꯗꯤ ꯌꯦꯡꯗ꯭ꯔꯁꯨꯀꯣ꯫ ꯃꯁꯤꯗꯤꯕ? ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤꯅ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗ ꯇꯞꯅ ꯁꯤꯏ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ, ꯅꯥꯏꯌꯦ, ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯑꯦ, ꯈꯖꯥꯏꯗꯒ ꯈꯖꯤꯛꯇꯪ ꯁꯤꯛꯄꯁꯦ ꯁꯤꯅꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯁꯤꯅꯩꯌꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯗꯨꯗꯤ ꯈꯤꯇꯪꯒ ꯐꯨꯕꯒꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯍꯥꯏꯁꯤꯅꯗꯤ꯫ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯣ ꯁꯨꯇꯤ ꯂꯩꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯎꯀꯣ꯫ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯤ ꯄꯩꯁꯥ ꯂꯩꯔꯣꯏꯗ, ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯦ꯫ ꯆꯍꯤ 2 ꯈꯛꯄꯨ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯅꯣ? ꯍꯩꯃꯥ, ꯄꯩꯁꯥꯗꯣ ꯑꯩꯅ ꯊꯥꯔꯁꯨ ꯊꯥꯔꯛꯀꯦꯕ꯫ ꯆꯍꯤ 2ꯁꯤ ꯎꯅꯗꯅ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯩ꯫ ꯆꯍꯤ 2 ꯌꯥꯝꯗꯦ ꯀꯥꯏꯅꯒ, ꯌꯥꯝꯃꯤꯁꯤꯕꯨ꯫ ꯅꯪꯕꯨ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯉꯝꯃꯁꯨ ꯇꯜꯂꯦ, ꯑꯗꯨ ꯀꯨꯏꯕ ꯃꯇꯝꯗꯨꯕꯨ ꯎꯅꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯃꯣꯏꯕ꯫ ꯅꯪꯒꯤꯁꯦ ꯎꯅꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯍꯣꯡꯒꯦ ꯍꯥꯏꯗꯣꯏꯔꯕ? ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯗꯤ ꯑꯩꯒ ꯎꯅꯗ꯭ꯔꯁꯨ ꯌꯥꯔꯝꯅꯤꯅꯦ꯫ ꯃꯗꯨꯏ ꯋꯥ ꯅꯠꯇꯦꯗ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯁꯨ ꯎꯅꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯤ ꯅꯪꯕꯣ? ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯁꯦ ꯄꯩꯁꯥꯅꯤꯗꯅ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯣꯏꯗ, ꯊꯣꯛꯂꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯦꯕ, ꯆꯪꯐꯥꯎ ꯆꯪꯗ꯭ꯔꯤ ꯊꯣꯛꯂꯛꯑꯣꯏꯗꯕꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯔꯛꯏ꯫ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕꯨ ꯎꯅꯔꯤ꯫ ꯑꯅꯨꯒ ꯔꯥꯖꯀꯗꯤ ꯀꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯌꯦꯡꯉꯣ꯫ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤꯍꯦ, ꯅꯣꯡꯃꯇ ꯁꯥꯎꯅꯕꯒꯤ ꯄꯥꯎ ꯇꯥꯗꯦ꯫ ꯔꯥꯖꯇꯣ ꯑꯅꯨꯒ ꯎꯅꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯌꯦ, ꯃꯥꯒ ꯁꯨꯇꯤ ꯃꯥꯟꯅꯗꯕꯒꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯔꯥꯖꯇꯣ ꯁꯨꯇꯤ ꯐꯪꯉꯗꯤ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯣꯏꯁꯨ ꯁꯥꯎꯅꯔꯝꯅꯤ ꯀꯩꯅꯣ, ꯃꯣꯏꯁꯨ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯜꯂꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ꯫ ꯃꯇꯝꯁꯦ ꯑꯁꯨꯝ ꯍꯧꯈꯤꯅꯤ ꯈꯟꯕꯗ ꯇꯟꯕꯨ ꯇꯜꯂꯦ꯫ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯊꯣꯏꯕꯤ ꯅꯥꯟꯊꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯉꯁꯤꯁꯦ ꯍꯧꯈꯤꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗ꯭ꯔꯦ ꯗꯗꯥ꯫ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯗꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ? ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯛꯅ ꯐꯝꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ꯫ ꯔꯤꯁꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯊꯣꯏꯕꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯤꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯛꯑꯗꯤ ꯑꯩ ꯑꯣꯏꯅ ꯀꯞꯆꯔꯛꯆꯅꯤ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ, ꯀꯞꯄꯒ ꯄꯜꯂꯛꯀꯅꯣ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯅꯤꯡꯉꯤꯅꯦ, ꯐꯥꯊꯔꯒ ꯂꯩꯔꯤꯅꯦ ꯑꯩꯁꯨ꯫ ꯅꯪꯗ ꯅꯠꯇꯤꯌꯦ, ꯀꯞꯄꯒꯤ ꯋꯥꯗꯤ ꯅꯪ ꯎꯕꯒ ꯑꯗꯨꯝ ꯀꯞꯅꯤꯡꯉꯕꯅꯤ꯫ ꯀꯞꯄ ꯈꯥꯡꯕꯗ ꯀꯥꯏꯗꯩꯅꯣ ꯋꯥꯔꯤ ꯄꯨꯊꯣꯔꯒ ꯁꯥꯟꯅꯔꯤꯁꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯄꯨꯂꯞ ꯑꯝꯇ ꯀꯞꯃꯤꯟꯅꯔꯁꯤꯔꯥ? ꯊꯃꯣꯏꯅꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯇꯅꯕ ꯍꯥꯏꯅꯩꯁꯤꯗ ꯀꯞꯃꯤꯟꯅꯁꯤ꯫ ꯀꯞꯄꯣꯏꯁꯤꯗ, ꯅꯣꯛꯅ ꯅꯣꯛꯂꯒ ꯀꯥꯏꯅꯁꯦꯕ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫
ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯑꯁꯝꯕ ꯃꯤꯅꯣꯛꯅꯤ꯫ ꯊꯣꯏꯕꯤ ꯔꯤꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯄꯤ ꯁꯤꯡꯊꯔꯛꯏ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯁꯤꯡꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯃꯥꯁꯨ ꯀꯞꯅꯣꯛ ꯇꯧꯅ ꯁꯤ ꯊꯣꯏ ꯀꯞꯀꯅꯨ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯞꯄꯣꯏꯁꯦ ꯍꯥꯏꯅꯔꯒ ꯀꯔꯤꯒꯤ ꯅꯄꯤ ꯇꯥꯔꯛꯏꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯞꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯁꯤꯗ꯫ ꯔꯤꯁꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯒ ꯗꯗꯥꯁꯨ ꯄꯤ ꯇꯥꯔꯛꯂꯤꯗꯨꯗꯤ꯫ ꯊꯣꯏ ꯁꯤ ꯗꯗꯥ ꯇꯥꯗ꯭ꯔꯦꯕ, ꯑꯩꯕꯨ ꯀꯥꯏꯗ ꯄꯤ ꯇꯥꯒꯦ? ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯨꯠꯅꯝꯗꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯤ꯫ ꯔꯤꯁꯤꯒꯤ ꯃꯊꯥꯗꯒꯤ ꯊꯣꯏꯕꯤ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯄꯥꯈꯠꯂꯦ, ꯄꯥꯈꯠꯄ ꯐꯥꯎꯏ ꯊꯃꯣꯏꯁꯤꯅ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯅ ꯍꯜꯂꯛꯀꯗꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯊꯃꯣꯏꯒꯨꯝꯅ ꯏꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯑꯣꯏꯈꯤꯅꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ꯫ ꯄꯥꯝꯃꯨꯖꯩ ꯅꯪꯁꯦ꯫ ꯑꯣꯏꯖꯒꯦ ꯑꯩꯁꯦ ꯅꯪꯒꯤ, ꯅꯪ ꯈꯛꯇꯒꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯤꯡꯅꯔꯤꯕꯅꯣ ꯊꯣꯏꯕꯤ? ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤꯅꯤ꯫ ꯑꯩꯁꯨ ꯃꯄꯣꯛ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯆꯠꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯔꯤꯁꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯅ ꯍꯧꯒꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯕꯦꯒ ꯑꯃ ꯄꯤꯔꯛꯏ꯫ ꯔꯤꯁꯤ ꯄꯤꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯉꯒ ꯁꯤꯕꯨ ꯀꯩꯅꯣ? ꯐꯤꯔꯣꯜꯅꯦ, ꯍꯌꯦꯡ ꯆꯠꯄꯗ ꯁꯤ ꯁꯦꯠꯂꯒ ꯆꯠꯂꯣ꯫ ꯖꯔꯅꯤꯗꯣ ꯁꯦꯐ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯩꯅꯅꯦ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯈ꯭ꯔꯕꯅꯦꯕ꯫ ꯑꯦ ꯑꯗꯨꯏꯗꯤ ꯐꯤꯁꯤꯗ ꯁꯣꯟꯕꯩ ꯃꯍꯨꯠꯇ ꯏꯁꯥꯗ ꯑꯣꯏꯅ ꯁꯣꯟꯕꯤꯔꯣꯁꯦ꯫ ꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯁ ꯆꯠꯊꯣꯛꯑꯦ꯫ ꯔꯤꯁꯤꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯏ꯫ ꯔꯤꯁꯤꯅ ꯑꯣ ꯆꯠꯂꯣꯕ꯫ ꯃꯁꯤ ꯍꯥꯏꯅ ꯔꯤꯁꯤ ꯊꯨꯅ ꯆꯠꯄ ꯍꯧꯏ꯫ ꯊꯣꯏꯕꯤꯁꯨ ꯇꯥꯟꯅꯕꯣꯏ ꯀꯩꯑꯣꯏ ꯆꯦꯟꯆꯠ ꯇꯧꯅ ꯔꯤꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞ ꯐꯥꯔꯒ ꯌꯥꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯉꯥꯏꯈꯣ ꯀꯩꯅꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯠꯂꯣ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯔꯤꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯑꯣ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯂꯁꯤ꯫ ꯁꯤ ꯍꯥꯏꯅ ꯔꯤꯁꯤꯅ ꯆꯤꯡꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯔꯤꯁꯤ ꯃꯍꯩ ꯃꯈꯥ ꯇꯝꯊꯅꯕ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯦꯅ ꯍꯥꯏꯅꯗꯨꯅ ꯔꯤꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯒꯗꯕ ꯄꯨꯝꯕ ꯁꯤꯜꯂꯤ꯫ ꯂꯩꯒꯗꯕ ꯃꯐꯝ ꯐꯥꯎꯕꯗ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯊꯝꯃꯤ꯫ ꯔꯤꯁꯤꯒꯤ ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯈꯤꯗꯦ꯫ ꯐꯅ ꯋꯥꯔꯕꯁꯨ ꯃꯆꯥꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯤꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯋꯥꯔꯕꯁꯨ ꯅꯣꯡꯃꯗꯤ ꯃꯆꯥꯒꯤ ꯃꯄꯥꯜ ꯁꯣꯏꯗꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯅ ꯑꯁꯥ ꯆꯥꯎꯅ ꯂꯦꯜꯂꯤ ꯊꯝꯕꯥꯜ꯫ ꯃꯧꯄꯥ ꯅꯨꯄꯥ ꯔꯥꯖꯦꯅ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯁꯥꯅꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯤꯁꯤꯡꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯒ ꯃꯆꯥꯒꯤ ꯄꯩꯁꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯗꯦ, ꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯊꯝꯕꯥꯜ ꯃꯁꯛ ꯃꯆꯨ ꯆꯪꯈꯣꯟꯕꯅ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥ ꯐꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯆꯥꯅ ꯃꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯖꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏ ꯈꯨꯈꯤꯕ ꯌꯥꯗꯦ ꯈꯟꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯂꯤ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯄꯤꯛꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯣꯡꯃ ꯅꯤꯅꯤ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯆꯥꯒꯤ ꯄꯩꯁꯥ, ꯁꯦꯟꯗꯣꯏ ꯍꯨꯟꯅꯕꯒꯤ ꯄꯩꯁꯥꯅ ꯀꯗꯥꯏꯗꯒꯤ, ꯀꯔꯝꯅ ꯍꯥꯏꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟꯅꯤ ꯑꯍꯤꯡ ꯀꯌꯥ ꯈꯜꯂꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯧꯅꯤꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯛꯂꯤ꯫ ꯃꯆꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤ, ꯃꯃꯥꯅ ꯃꯆꯥꯒꯤ ꯈꯟꯖꯕ, ꯃꯆꯥꯅꯁꯨ ꯃꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯇꯧ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯦꯟꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗ ꯃꯄꯨ ꯃꯥꯅꯁꯨ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯔꯤꯁꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯟꯕ ꯂꯩꯇꯅ ꯃꯍꯥꯛꯁꯨ ꯃꯍꯩꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤ꯫ ꯔꯤꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯔꯨꯝ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯤ꯫
Ngasi di kari ensang thongage. Henba ka aduda changlak tuna hairakpani. Tamo, kangsoi oina icham chamna thongjili. Henba changlakpaga ising bottle adu paikhali. Aduga Madu yamna pharabani. Nungsaga sabasida thau ngobagado yam chaningdi. Tamo, adudi chak chathong na batorasira. Jarasi. Aduri si ai sinanga leiminabadagi isaga se phagalei he. Chaba thakpaga matam nai khalabani na. Nang na se insang ahawba se yam pijare do. Nang wabudi yamna waramani. henba nokmi tawna hairei. Tamo, ai kesu wadida. Tamo na aigidamakta honabiribasina yamna henmanbasida aidi ikai bambu yaurabani. Nang adumaina khanbi yade ko. Nang na soigi mating pangi. Aina su nangi angamba mating khara tawri. Masinine hingminnabagi nungai ba haibado. Tamo, asuk pukchel chawba tamo ga thingnabase aigidi laibak yamna phabani. Henba sinoklaga Nangsu adumaina gadi hainuda. Nang na ai thingnabagi laibak pharira. Aina nang thingnabagi pharira khangdrene tawrise. makhoi ani punna nokminei. Asumna harau chak chaminari. Loisilakpada ristigi ko lai. Henbana Phone la ise kananu yengro ai loisinbiramage. Noi saiga mu oiramni. Rishi sunoklaga Yaradro tamo. Hoine, yarene chalo. Warido loibadane adum potharo ko. Ai sushi loisilaga tumladabani. Rishi hoi hairamlaga kada changlai. Lakliba koladu mamagi oirami. Panthadana koladu paikhali. Hello, Ima, chaka charabo. Haujikta chagi tawrini. Nangdi charabo. Aibudi tamoga chaba loida ngari. Hey, tamo natene nangbo. Kaka thoinine. As, adu oirasu pakhangdabu kamaina kaka kaudino. Ai heinadeba. Tamoana adum kawe idi. Madu oirabasu maitei ekhogidine mingause yam lubani. Mina wa khangde hairoidro nangbo. Nangbu leibadi nungaibro kamdawe. Ma, leibagidi yam nungai. Tamo sisu mabuk yamna phai. Hoi, phare. Adubune nangsu cheksin layuko. Mathantaga leire. Thabaka chile. Masu charam thaknang khanglamaroi. Hoi ma, ai lakpadagi tamo se chaka changnaina chaba phanglena yamna haraujari. Ado imasu nathanta leirena chakado inthi nungaina chadaba tawnuko. Nang imagidi kaisu khaluno. Ayuktadi nani ritagane kaithel dumak chamine. Hotel dagi leiraga dum chariro. Adu dum charadi ima nasado amuk narakani ko. Hotel dagi natene nangbo. Ima na ngantana thonglaga kaithel da chabagi warini. Ithanta chaba talena. Oh, adumai tordi phaidana. Adu ima nasa nungai akrasu ichando kauraga leiminaw ko. Yumsida ima na leiriba haibabu numidang si khaktani. Ayuk nungthildi kaithel da ngakta leibanina. Imagi awaba karisu leitiye. Nungai na adum layuko ima. Leitradi kaino. Ichana mahai tamba chatkri. Nongmadine mahai soidana charani haibagi asadani aina leiribase. Adu ibungo, Nangi paisa nungsa awat apa leirabasu adum hairau ko. Ma, handak thagidi adum yakinida. Tamona chana thaknaba loina tawraga leiri. Aina budi marakta ikaidanane chanabado khara leiri. Si mangaida. Tawgadabani. Nang nasune angamba mateng adum pangsingadabani ko. Aduga migi pukning nagadaba thabak tawgadi yade ko. Ma leirambana ima ijana khara komi bani. Laina ima ijagi awabasi ubidana tharakpagane chap manakre. Achauba mi ama oinaba nangsu kana honagadabani ko. Huima, ai soidana mai pakpa mi ama oinaba kanna honagani. Maduni imana pamlibasu. Ado nakoigi tamodubu thengna dum lakpro. Nungdangda taba ayukta taba haidana leyi magi thabakse. Adugini ima. Hoi, phare. Adu ibungo cha thakpada yengduna chawko. Miramda leibanina nara abadi nungaiti.
ꯅꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯍꯣꯏ, ꯑꯗꯣ ꯏꯃꯥꯁꯨ ꯅꯥꯍꯟꯒꯅꯨꯀꯣ. ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯊꯝꯂꯒꯦꯀꯣ. ꯅꯪꯁꯨꯅꯦ ꯐꯖꯅ ꯄꯣꯊꯥꯖꯔꯣ. ꯔꯤꯁꯤ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ. ꯔꯤꯁꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯇꯦꯔꯦꯁ ꯀꯥꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯕ ꯄꯥꯈꯠꯅ ꯔꯤꯁꯤꯕꯨ ꯀꯧꯔꯛꯏ. ꯔꯤꯁꯤ!